ꯖꯨꯟꯒꯤ ꯇꯥꯡ 13ꯇ ꯐꯣꯡꯕ ꯇꯣꯉꯥꯟꯕ ꯄꯥꯎꯆꯦꯁꯤꯡꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯈꯪꯒꯠꯆꯔꯒ ꯃꯌꯥꯝꯗ ꯄꯥꯊꯣꯛꯆꯒꯦ꯫ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕ ꯄꯥꯎꯗ ꯇ꯭ꯔꯛ ꯑꯦꯛꯁꯤꯗꯦꯟꯇ ꯃꯤꯑꯣꯏ ꯑꯃ ꯁꯤꯔꯦ꯫ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯀꯁꯣꯝ ꯈꯨꯜꯂꯦꯟꯗꯒꯤ ꯌꯥꯏꯔꯤꯄꯣꯛ ꯇꯝꯅ ꯎ ꯕꯤꯝ ꯄꯨꯔꯒ ꯂꯥꯛꯄ ꯇ꯭ꯔꯛ ꯑꯃ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡꯗ ꯇꯥꯁꯤꯟꯕꯗ ꯃꯤꯑꯣꯏ ꯑꯃ ꯁꯤꯔꯦ ꯑꯗꯨꯒ ꯗ꯭ꯔꯥꯏꯚꯔ ꯁꯣꯛꯂꯦ꯫ ꯊꯧꯗꯣꯛ ꯑꯁꯤ ꯌꯥꯏꯔꯤꯄꯣꯛꯂꯣꯝꯗꯒꯤ ꯀꯁꯣꯝ ꯈꯨꯜꯂꯦꯟꯂꯣꯝꯗ ꯀꯤꯂꯣꯃꯤꯇꯔ 10 ꯂꯣꯝ ꯆꯠꯂꯒ ꯂꯩꯕ ꯈꯣꯏꯕꯣꯛ ꯊꯣꯡ ꯃꯌꯥꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯎ ꯕꯤꯝ ꯊꯟꯅ ꯄꯨꯔꯛꯄ ꯇꯥꯇꯥ ꯇ꯭ꯔꯛ ꯑꯗꯨ ꯒꯣꯂꯥꯏ ꯂꯩꯕꯗ ꯀꯟꯇ꯭ꯔꯣꯜ ꯉꯝꯍꯧꯗꯕꯗꯒꯤ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡꯗ ꯇꯥꯁꯤꯟꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯊꯥꯖꯅꯔꯤ꯫ ꯇ꯭ꯔꯛ ꯇꯥꯁꯤꯟꯕ ꯑꯗꯨꯗ ꯎ ꯕꯤꯝꯅ ꯅꯟꯕꯗꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨ ꯑꯃꯨ ꯀꯧꯕ ꯑꯃ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯗ꯭ꯔꯥꯏꯚꯔꯁꯨ ꯁꯣꯛꯄꯗꯒꯤ ꯂꯥꯏꯀꯠꯅꯔꯤ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯃꯗꯤ ꯇ꯭ꯔꯛ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯃꯁꯨꯡ ꯂꯩꯐꯝꯅꯆꯤꯡꯕ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗ ꯑꯕꯗꯨꯜꯂꯥ ꯃꯤꯁꯤꯒꯤ ꯈꯣꯡꯖꯪ ꯀꯟꯁꯤꯜꯂꯒꯅꯤ ꯀꯟꯚꯦꯅꯔ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ JAC ꯑꯒꯦꯟꯁꯠ ꯗ ꯕ꯭ꯔꯨꯇꯦꯜ ꯀꯤꯂꯤꯡ ꯑꯣꯐ ꯈꯣꯔꯤꯃꯌꯨꯝ ꯑꯕꯗꯨꯜꯂꯥꯒꯤ ꯃꯤꯍꯨꯠꯁꯤꯡꯗ ꯊꯝꯈꯤꯕ ꯊꯥꯖꯕꯁꯤꯡ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯔꯛꯇꯕꯅ ꯃꯤꯁꯤ ꯑꯁꯤꯒꯤ ꯈꯣꯡꯖꯪ ꯍꯦꯟꯅ ꯀꯟꯁꯤꯜꯂꯒꯅꯤ ꯍꯥꯏꯅ JACꯒꯤ ꯀꯟꯚꯦꯅꯔ ꯑꯌꯨꯕ ꯀꯣꯔꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯆꯪꯉꯝꯗꯕꯤꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ JACꯒꯤ ꯀꯟꯚꯦꯅꯔ ꯑꯌꯨꯕ ꯀꯣꯔꯤꯅ ꯍꯥꯏꯈꯤ JACꯒꯤ ꯃꯤꯍꯨꯠꯁꯤꯡ ꯑꯃꯁꯨꯡ CSOꯁꯤꯡꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯊꯝꯈꯤꯕ ꯊꯥꯖꯕꯁꯤꯡ ꯉꯁꯤ ꯐꯥꯎꯕ ꯊꯕꯛ ꯑꯣꯏꯅ ꯑꯃꯠꯇ ꯑꯣꯟꯊꯣꯛꯄꯤꯔꯛꯇꯕ ꯑꯁꯤ ꯑꯉꯛꯄ ꯑꯃꯁꯨꯡ ꯄꯦꯟꯗꯕ ꯐꯥꯎꯏ꯫ ꯂꯩꯈꯤꯗ꯭ꯔꯕ ꯑꯕꯗꯨꯜꯂꯥ ꯃꯤꯁꯤꯒꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯅꯕ JACꯅ ꯈꯣꯡꯖꯪ ꯃꯈꯥ ꯆꯠꯊꯅꯕ ꯋꯥꯔꯦꯞ ꯂꯧꯔꯦ꯫ ꯃꯁꯤꯒꯤꯗꯃꯛ ꯍꯥꯟꯅꯒꯤ JAC ꯑꯁꯤꯒꯤ ꯀꯣ-ꯀꯟꯚꯦꯅꯔ ꯑꯅꯤ ꯍꯥꯞꯆꯤꯟꯗꯨꯅ ꯍꯦꯟꯅ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯍꯜꯂꯒꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯑꯕꯗꯨꯜꯂꯥ ꯃꯤꯁꯤꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯁꯤ ꯉꯁꯤ ꯐꯥꯎꯕ JAC ꯑꯃꯁꯨꯡ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡꯒꯤ ꯑꯄꯦꯟꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯣꯏꯗ꯭ꯔꯤ꯫ ꯃꯤꯍꯥꯠ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯍꯥꯠꯄꯅꯣ ꯑꯃꯁꯨꯡ ꯃꯤꯍꯥꯠ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯃꯤꯁꯤꯡ ꯐꯥꯒꯠꯇꯨꯅ ꯄꯨꯂꯤꯁꯀꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯕ ꯍꯧꯔꯕꯔꯥ? ꯃꯤꯍꯥꯠ ꯑꯁꯤꯗ ꯆꯦꯟꯅꯕ ꯒꯥꯔꯤ ꯑꯃꯁꯨꯡ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯅꯆꯤꯡꯕ ꯑꯃꯠꯇ ꯐꯥꯒꯠꯇꯕ ꯑꯁꯤ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯏ꯫ ꯃꯤꯍꯥꯠ ꯑꯁꯤꯒꯤ ꯑꯦꯀ꯭ꯌꯨꯖ ꯑꯃ ꯑꯣꯏꯔꯤꯕꯤ ꯇꯕꯨꯁꯨꯡꯒꯤ ꯃꯆꯤꯟ ꯃꯧꯄ꯭ꯋꯥꯁꯤꯡ ꯑꯃꯁꯨꯡ ꯃꯃꯥ ꯃꯄꯥ ꯆꯥꯎꯅ ꯂꯧꯇꯨꯅꯕꯗ ꯆꯦꯟꯅꯔꯤ꯫ ꯃꯆꯦꯁꯤꯡ ꯀꯔꯤꯒꯤꯗꯃꯛ ꯕꯨꯛ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯗ꯭ꯔꯤꯕꯅꯣ? ꯃꯔꯝ ꯑꯁꯤꯅ ꯉꯁꯤꯗꯤ SP ꯊꯧꯕꯥꯜꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯅꯥꯊꯩꯕꯒꯨꯝ ꯇꯧꯔꯦ꯫ ꯍꯧꯖꯤꯛ ꯂꯩꯔꯤꯕ JAC ꯑꯁꯤꯅ ꯀꯣ-ꯀꯟꯚꯦꯅꯔ ꯑꯅꯤ ꯍꯥꯞꯆꯤꯟꯗꯨꯅ JAC ꯆꯥꯎꯊꯣꯛꯅꯕ ꯋꯥꯔꯦꯞ ꯂꯧꯔꯦ꯫ CEOꯁꯤꯡ ꯑꯃꯁꯨꯡ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯟꯗꯨꯅ ꯃꯤꯁꯤ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯐꯪꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ ꯍꯥꯏꯅ ꯀꯟꯚꯦꯅꯔ ꯑꯌꯨꯕ ꯀꯣꯔꯤꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯏ ꯈꯣꯔꯤꯃꯌꯨꯝ ꯑꯕꯗꯨꯜꯂꯥ ꯃꯦ 13ꯀꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯗ ꯃꯥꯅ ꯍꯥꯟꯅ ꯆꯦꯜꯂꯝꯕ ꯇꯕꯨꯁꯨꯡꯒꯤ ꯄꯣꯛꯃꯤꯟꯅꯕ ꯃꯆꯦ ꯁꯅꯥꯒꯤ ꯂꯤꯂꯣꯡꯗ ꯂꯩꯕ ꯂꯤꯂꯣꯡ ꯅꯨꯡꯒꯩꯗ ꯂꯩꯕ ꯌꯨꯝꯗ ꯆꯥꯛꯀꯧꯕꯗꯒꯤ ꯃꯃꯥꯟꯅꯕ ꯑꯍꯨꯝꯒ ꯆꯥꯛ ꯆꯥꯕ ꯆꯠꯈꯤꯕꯗꯒꯤ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯛꯂꯕ ꯃꯇꯨꯡ ꯃꯦ 22ꯒꯤ ꯑꯌꯨꯛꯇ ꯏꯝꯐꯥꯜ ꯇꯨꯔꯦꯜꯗ ꯑꯁꯤꯕ ꯑꯣꯏꯅ ꯐꯪꯈꯤꯕꯅꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗ ꯂꯣꯠꯂꯝꯕ ꯕꯣꯝ ꯅꯣꯡꯃꯩꯁꯤꯡ ꯐꯪꯂꯦ꯫ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯥꯜꯍꯧꯕꯁꯤꯡꯅ ꯂꯣꯠꯇꯨꯅ ꯊꯝꯂꯝꯕ ꯕꯣꯝ ꯑꯃꯗꯤ ꯅꯣꯡꯃꯩꯅꯆꯤꯡꯕ ꯃꯌꯥꯝ ꯑꯃ ꯑꯁꯥꯝ ꯔꯥꯏꯐꯜ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯑꯄꯨꯟꯕ ꯀꯥꯡꯕꯨꯅ ꯐꯪꯕ ꯉꯝꯈ꯭ꯔꯦ꯫ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯂꯥꯜꯍꯧꯕꯁꯤꯡꯅ ꯌꯥꯝꯂꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯂꯣꯠꯂꯒ ꯊꯝꯂꯦ ꯍꯥꯏꯕꯒꯤ ꯑꯀꯛꯅꯕ ꯄꯥꯎ ꯐꯪꯕꯗꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜ ꯆꯨꯔꯆꯥꯟꯄꯨꯔ ꯕꯠꯇꯥꯂꯤꯌꯟ ꯑꯃꯁꯨꯡ ꯆꯨꯔꯆꯥꯟꯄꯨꯔ ꯄꯨꯂꯤꯁꯀꯤ ꯑꯄꯨꯟꯕ ꯀꯥꯡꯕꯨꯅ ꯉꯁꯤ ꯄꯥꯛ ꯁꯟꯅ ꯊꯤ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯌꯥꯝꯂꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯐꯥꯕ ꯉꯝꯈꯤꯕꯅꯤ꯫ ꯀꯝꯕꯥꯏꯟ ꯐꯣꯔꯁꯅ ꯐꯪꯕ ꯉꯝꯂꯕꯁꯤꯡ ꯑꯗꯨꯗꯤ ꯂꯦꯊꯣꯠ ꯂꯣꯟꯆꯔ ꯑꯃ, ꯂꯦꯊꯣꯠ ꯕꯣꯝ 3, .22ꯒꯤ ꯄꯤꯁꯇꯣꯜ 2, 9mm ꯀꯥꯔꯕꯥꯏꯟ ꯑꯃ, ꯆꯥꯏꯅꯤꯁ ꯍꯦꯟ ꯒ꯭ꯔꯦꯅꯦꯗ ꯑꯃ, ꯂꯣꯀꯦꯜ ꯒ꯭ꯔꯦꯅꯦꯗ ꯑꯃ ꯑꯃꯁꯨꯡ ꯀꯦꯟꯋꯨꯗ ꯔꯦꯗꯤꯑꯣ ꯁꯦꯠ ꯑꯃꯅꯤ꯫ ꯐꯪꯂꯕ ꯅꯣꯡꯃꯩ ꯑꯃꯗꯤ ꯕꯣꯝꯁꯤꯡ ꯆꯨꯔꯆꯥꯟꯄꯨꯔ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯍꯤꯌꯥꯡꯂꯝꯗ ꯑꯐ꯭ꯔꯤꯀꯥꯟ ꯁ꯭ꯋꯥꯏꯟ ꯐꯤꯚꯔꯒꯤ ꯀꯦꯁ ꯊꯦꯡꯅꯔꯦ꯫ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯍꯤꯌꯥꯡꯂꯝꯒꯤ ꯑꯣꯛ ꯂꯣꯏꯕ ꯐꯥꯔꯝ ꯑꯃꯗ ꯑꯐ꯭ꯔꯤꯀꯥꯟ ꯁ꯭ꯋꯥꯏꯟ ꯐꯤꯚꯔꯒꯤ ꯄꯣꯖꯤꯇꯤꯚ ꯀꯦꯁ ꯊꯦꯡꯅꯔꯦ ꯍꯥꯏꯅ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ ꯁꯣꯃꯣꯔꯖꯤꯠ ꯁꯂꯥꯝꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯈꯪꯍꯜꯂꯛꯂꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯍꯤꯌꯥꯡꯂꯝꯒꯤ ꯐꯥꯔꯝ ꯑꯃꯗ ꯂꯣꯏꯕ ꯑꯣꯛꯁꯤꯡꯗ ꯑꯐ꯭ꯔꯤꯀꯥꯟ ꯁ꯭ꯋꯥꯏꯟ ꯐꯤꯚꯔ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ ꯍꯥꯏꯕꯒꯤ ꯔꯤꯄꯣꯔꯠ ꯑꯁꯤ ꯗꯤꯁꯇ꯭ꯔꯤꯛ ꯚꯦꯇꯤꯅꯔꯤ ꯑꯣꯐꯤꯁꯇꯒꯤ ꯄꯤꯈꯠꯂꯛꯈꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯄ ꯑꯣꯏꯅ ꯗ ꯄ꯭ꯔꯤꯚꯦꯟꯁꯟ ꯑꯦꯟড ꯀꯟꯇ꯭ꯔꯣꯜ ꯑꯣꯐ ꯏꯟꯐꯦꯛꯁꯤꯌꯁ ꯑꯦꯟड ꯀꯟꯇꯦꯖꯤꯌꯁ ꯗꯤꯖꯤꯖ ꯏꯟ ꯑꯦꯅꯤꯃꯦꯜ ꯑꯦꯛ 2009ꯒꯤ ꯁꯦꯛꯁꯟ 6ꯀꯤ ꯃꯈꯥꯗ ꯐꯥꯔꯝ ꯑꯗꯨꯕꯨ ꯀꯟꯇ꯭ꯔꯣꯜ ꯑꯦꯔꯤꯌꯥ ꯑꯣꯏꯅ ꯂꯥꯎꯊꯣꯛꯂꯦ꯫ ꯑꯦꯛ ꯑꯁꯤꯒꯤ ꯁꯦꯛꯁꯟ 13ꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯟꯇ꯭ꯔꯣꯜ ꯑꯦꯔꯤꯌꯥ ꯑꯣꯏꯅ ꯂꯥꯎꯊꯣꯛꯂꯕ ꯃꯐꯝ ꯑꯁꯤꯗ ꯑꯣꯛꯁꯤꯡ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕ ꯑꯃꯠꯇ ꯌꯥꯔꯣꯏ, ꯂꯣꯏꯅꯅ ꯑꯣꯛꯁꯥ, ꯑꯣꯛ ꯃꯆꯥ, ꯑꯣꯛꯀꯤ ꯃꯆꯤꯟꯖꯥꯛꯅꯆꯤꯡꯕ ꯌꯣꯟꯕ ꯌꯥꯔꯔꯣꯏ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯀꯟꯇ꯭ꯔꯣꯜ ꯑꯦꯔꯤꯌꯥ ꯑꯣꯏꯅ ꯂꯥꯎꯊꯣꯛꯂꯕ ꯃꯐꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕ ꯀꯤꯂꯣꯃꯤꯇꯔ ꯑꯃꯅ ꯀꯣꯟꯕ ꯃꯐꯝꯕꯨꯁꯨ ꯏꯟꯐꯦꯛꯇꯦꯗ ꯖꯣꯟ ꯑꯣꯏꯅ ꯂꯥꯎꯊꯣꯛꯂꯦ, ꯂꯣꯏꯅꯅ
ꯂꯥꯏꯆꯠ ꯑꯁꯤ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯗ ꯁꯟꯗꯣꯛꯈꯤꯗꯅꯕ ꯐꯥꯔꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕ ꯀꯤꯂꯣꯃꯤꯇꯔ 7 ꯀꯣꯟꯕ ꯃꯐꯝꯗꯁꯨ ꯁꯔꯚꯤꯂꯦꯟꯁ ꯖꯣꯟ ꯍꯥꯏꯅ ꯂꯥꯎꯊꯣꯛꯇꯨꯅ ꯆꯠꯅ ꯀꯥꯡꯂꯣꯟ ꯀꯌꯥꯃꯔꯨꯝ ꯌꯥꯊꯣꯛꯇꯨꯅ ꯊꯝꯂꯦ꯫ ꯀꯥꯡꯂꯣꯟꯁꯤꯡ ꯑꯁꯤꯒꯤ ꯋꯥꯡꯃꯗ ꯊꯕꯛ ꯇꯧꯔꯝꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯊꯛꯇ ꯂꯣꯒꯤ ꯃꯇꯤꯛ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯀꯅꯤ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗ ꯒꯣꯚꯔꯟꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯦꯌꯔꯅ ꯊꯣꯛꯄ ꯅꯣꯇꯤꯁ ꯑꯃ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ꯫ ꯍꯥꯏꯔꯤꯕ ꯅꯣꯇꯤꯁ ꯑꯗꯨꯗꯤ Provisions under Section 77 of the Juvenile Justice, Care and Protection of Children Act 2015 ꯒꯤ ꯃꯈꯥꯗ ꯆꯍꯤ 19 ꯁꯨꯗ꯭ꯔꯤꯕ ꯑꯉꯥꯡꯁꯤꯡꯗ ꯅꯤꯁꯥꯒꯤ ꯑꯣꯏꯕ ꯄꯣꯠꯂꯝꯁꯤꯡ ꯍꯥꯏꯕꯗꯤ ꯂꯤꯀꯔ, ꯗ꯭ꯔꯒ, ꯇꯣꯕꯦꯀꯣꯁꯤꯡ ꯄꯨꯍꯟꯕ ꯑꯃꯁꯨꯡ ꯂꯩꯕꯗ ꯑꯊꯤꯡꯕ ꯊꯝꯂꯦ꯫ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯗ ꯄꯤꯔꯝꯕ ꯊꯣꯛꯂꯕꯗꯤ ꯆꯍꯤ 8ꯀꯤ ꯑꯣꯏꯕ ꯐꯥꯗꯣꯛ, ꯖꯦꯜꯗ ꯂꯩꯕꯒꯤ ꯐꯥꯗꯣꯛ ꯑꯃꯁꯨꯡ ꯂꯨꯄꯥ ꯂꯥꯈ 1 ꯐꯥꯏꯟ ꯊꯤꯕꯒꯤ ꯐꯥꯗꯣꯛ ꯂꯩ꯫ ꯃꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ꯫ ꯑꯗꯨꯒ ꯆꯍꯤ ꯁꯨꯗ꯭ꯔꯤꯕ ꯑꯉꯥꯡꯁꯤꯡꯗ ꯅꯤꯁꯥꯒꯤ ꯑꯣꯏꯕ ꯄꯣꯠꯂꯝꯁꯤꯡ ꯌꯣꯟꯕꯤꯒꯅꯨ ꯍꯥꯏꯅꯁꯨ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗ ꯃꯅꯤꯄꯨꯔꯒꯤ ꯑꯟꯗꯔ 17 ꯅꯨꯄꯤ ꯇꯤꯝ ꯀ꯭ꯋꯥꯇꯔ ꯐꯥꯏꯅꯦꯜ ꯆꯪꯂꯦ꯫ ꯑꯁꯥꯝꯅ ꯌꯨꯝꯕꯨ ꯑꯣꯏꯗꯨꯅ ꯆꯠꯊꯔꯤꯕ ꯍꯤꯔꯣ ꯖꯨꯅꯤꯌꯔ ꯑꯟꯗꯔ 17 ꯋꯨꯃꯦꯟꯁ ꯅꯦꯁꯅꯦꯜ ꯐꯨꯠꯕꯣꯜ ꯆꯦꯝꯄꯤꯌꯟꯁꯤꯞꯇ ꯃꯅꯤꯄꯨꯔꯒꯤ ꯅꯨꯄꯤꯃꯆꯥꯁꯤꯡꯅ ꯉꯁꯤ ꯃꯈꯣꯏꯒꯤ ꯒ꯭ꯔꯨꯞꯀꯤ ꯑꯔꯣꯏꯕ ꯃꯦꯆꯇ ꯓꯥꯔꯈꯟꯗꯕꯨ 13-0ꯗ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯒ꯭ꯔꯨꯞ ꯋꯤꯟꯅꯔ ꯑꯣꯏꯅ ꯀ꯭ꯋꯥꯇꯔ ꯐꯥꯏꯅꯦꯜ ꯆꯪꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯒ꯭ꯔꯨꯞ ꯑꯦ ꯃꯦꯆ ꯑꯍꯨꯝꯃꯛ ꯃꯥꯏ ꯄꯥꯛꯇꯨꯅ ꯄꯣꯏꯟꯠ 7 ꯐꯪꯂꯒ ꯒ꯭ꯔꯨꯞꯀꯤ ꯋꯤꯟꯅꯔ ꯑꯣꯏꯗꯨꯅ ꯀ꯭ꯋꯥꯇꯔ ꯐꯥꯏꯅꯦꯜꯒꯤ ꯃꯐꯝ ꯑꯗꯨ ꯀꯟꯕ ꯉꯝꯈꯤ꯫ ꯃꯅꯤꯄꯨꯔꯅ ꯒ꯭ꯔꯨꯞꯀꯤ ꯑꯍꯥꯟꯕ ꯃꯦꯆ ꯑꯅꯤꯗ ꯃꯊꯪꯁꯤꯠꯅ ꯎꯠꯇꯔꯈꯟꯗꯕꯨ 13-0ꯗ ꯑꯃꯁꯨꯡ ꯑꯟꯙ꯭ꯔ ꯄ꯭ꯔꯗꯦꯁꯄꯨ 18-0ꯗ ꯃꯥꯏꯊꯤꯕ ꯄꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔꯅ ꯉꯁꯤꯒꯤ ꯃꯦꯆ ꯑꯗꯨꯗ ꯐꯦꯚꯔꯥꯏꯠ ꯑꯃ ꯑꯣꯏꯅ ꯁꯥꯟꯅꯈꯤ꯫ ꯑꯉꯟꯕ ꯃꯇꯝꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯅꯨꯄꯤꯃꯆꯥꯁꯤꯡꯅ ꯂꯥꯛꯁꯤꯟꯅ ꯁꯥꯟꯅꯗꯨꯅ ꯇꯤꯝꯒꯤ ꯒꯣꯜ ꯆꯟꯅꯕ ꯍꯣꯠꯅꯗꯨꯅ ꯂꯝꯕꯥ ꯇꯤꯝꯒꯤ ꯗꯤꯐꯦꯟꯁꯇ ꯆꯞ ꯆꯥꯅ ꯄ꯭ꯔꯦꯁꯔ ꯄꯤꯗꯨꯅ ꯁꯥꯟꯅꯈꯤ꯫ ꯃꯦꯆ ꯑꯗꯨꯗ ꯃꯅꯤꯄꯨꯔꯒꯤ ꯀꯤꯝꯇꯦꯅ ꯒꯣꯜ 4 ꯑꯃꯁꯨꯡ ꯁꯟꯖꯅꯥꯅ ꯒꯣꯜ 3 ꯆꯟꯗꯨꯅ ꯃꯦꯆ ꯑꯗꯨ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯅꯕꯒꯤ ꯂꯝꯕꯤ ꯌꯧꯈꯤ꯫ ꯀꯤꯝꯇꯦꯒꯤ ꯃꯍꯥꯛꯀꯤ ꯒꯣꯜꯁꯤꯡ ꯑꯗꯨ ꯃꯦꯆꯀꯤ ꯃꯤꯅꯤꯠ 7 ꯁꯨꯕ, 20 ꯁꯨꯕ, 92 ꯁꯨꯕ ꯑꯃꯁꯨꯡ 40 ꯁꯨꯕ ꯃꯤꯅꯤꯠꯁꯤꯡꯗ ꯆꯟꯈꯤ꯫ ꯑꯗꯨꯒ ꯁꯟꯖꯅꯥꯅ ꯃꯦꯆꯀꯤ 38 ꯁꯨꯕ, 67 ꯁꯨꯕ ꯑꯃꯁꯨꯡ ꯃꯧꯗ꯭ꯔꯥ ꯁꯨꯕ ꯃꯤꯅꯤꯠꯁꯤꯡꯗ ꯒꯣꯜ 3 ꯑꯗꯨ ꯆꯟꯈꯤ꯫ ꯃꯦꯆ ꯑꯗꯨꯗ ꯃꯅꯤꯄꯨꯔꯒꯤ ꯁꯟꯖꯤꯇꯥꯅ 12 ꯁꯨꯕ, ꯕꯕꯤꯇꯥꯅ 14 ꯁꯨꯕ, ꯔꯣꯃꯤꯅꯥꯅ 52 ꯁꯨꯕ ꯑꯃꯁꯨꯡ ꯁꯅꯥꯃꯤꯖꯥꯅ 43 ꯁꯨꯕ ꯃꯤꯅꯤꯠꯁꯤꯡꯗ ꯒꯣꯜ ꯑꯃꯃꯝ ꯆꯟꯈꯤ꯫ ꯃꯅꯤꯄꯨꯔꯅ ꯀ꯭ꯋꯥꯇꯔ ꯐꯥꯏꯅꯦꯜꯗ ꯒ꯭ꯔꯨꯞ ꯁꯤꯒꯤ ꯋꯤꯟꯅꯔ ꯕꯤꯍꯥꯔꯒ ꯖꯨꯟ 19ꯗ ꯂꯝꯕꯥ ꯇꯧꯅꯔꯒꯅꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯔꯣꯏꯕ ꯄꯥꯎꯗ ꯐꯤꯐꯥ ꯑꯟꯗꯔ 17 ꯋꯨꯃꯦꯟꯁ ꯋꯥꯔꯜꯗ ꯀꯞ ꯌꯨꯝꯕꯨ ꯏꯟꯗꯤꯌꯥꯅ USA, ꯃꯣꯔꯣꯀꯣ ꯑꯃꯗꯤ ꯕ꯭ꯔꯥꯖꯤꯜꯒ ꯄꯨꯟꯅ ꯇꯥꯃꯤꯟꯅꯈ꯭ꯔꯦ꯫ ꯆꯍꯤ ꯑꯁꯤꯒꯤ ꯐꯤꯐꯥ ꯑꯟꯗꯔ 17 ꯋꯨꯃꯦꯟꯁ ꯋꯥꯔꯜꯗ ꯀꯞꯀꯤ ꯑꯣꯐꯤꯁꯤꯌꯦꯜ ꯗ꯭ꯔꯣ ꯏꯔꯥꯏ ꯅꯨꯃꯤꯠ ꯖꯨꯔꯤꯈꯥꯇꯥꯗ ꯄꯥꯡꯊꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯌꯨꯝꯕꯨ ꯏꯟꯗꯤꯌꯥꯅ ꯒ꯭ꯔꯨꯞ A ꯗ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁ ꯑꯣꯐ ꯑꯃꯦꯔꯤꯀꯥ, ꯃꯣꯔꯣꯀꯣ ꯑꯃꯁꯨꯡ ꯕ꯭ꯔꯥꯖꯤꯜꯒ ꯄꯨꯟꯅ ꯇꯥꯃꯤꯟꯅꯈ꯭ꯔꯦ꯫ ꯏꯚꯦꯟꯠ ꯑꯁꯤꯒꯤ ꯏꯗꯤꯁꯟ 6ꯃꯛꯇ ꯁꯥꯟꯅꯈ꯭ꯔꯕ ꯌꯨꯔꯣꯞꯀꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯇꯤꯝ ꯑꯣꯏꯔꯤꯕ ꯖꯔꯃꯅꯤꯅ ꯒ꯭ꯔꯨꯞ Bꯗ ꯅꯥꯏꯖꯦꯔꯤꯌꯥ, ꯆꯤꯂꯤ ꯑꯃꯁꯨꯡ ꯀꯨꯝꯖꯥ 2018ꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯃꯥꯡꯒꯤꯏꯗꯤꯁꯟꯗ ꯕ꯭ꯔꯣꯟꯖ ꯃꯦꯗꯜ ꯐꯪꯈꯤꯕ ꯅ꯭ꯌꯨ ꯖꯤꯂꯦꯟꯗꯒ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯤ꯫ ꯑꯗꯨꯒ ꯒ꯭ꯔꯨꯞ Cꯗꯅ ꯀꯨꯝꯖꯥ 2018ꯒꯤ ꯆꯦꯝꯄꯤꯌꯟ ꯁ꯭ꯄꯦꯟ, ꯀꯂꯝꯕꯤꯌꯥ, ꯆꯥꯏꯅꯥ ꯑꯃꯁꯨꯡ ꯀꯨꯝꯖꯥ 2018ꯒꯤ ꯐꯥꯏꯅꯦꯜꯗ ꯁ꯭ꯄꯦꯟꯒꯤ ꯈꯨꯠꯇ ꯒꯣꯜ 1-2ꯗ ꯃꯥꯏꯊꯤꯍꯧꯈꯤꯕ ꯃꯦꯛꯁꯤꯀꯣꯒ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯤ꯫ ꯒ꯭ꯔꯨꯞ Dꯗꯅ ꯖꯄꯥꯟ, ꯇꯥꯟꯖꯥꯅꯤꯌꯥ ꯑꯍꯥꯟꯕ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯒꯗꯧꯔꯤꯕ ꯑꯐ꯭ꯔꯤꯀꯥ, ꯏꯚꯦꯟꯠ ꯑꯁꯤꯒꯤꯏꯗꯤꯁꯟ 6ꯃꯛꯇ ꯁꯔꯨꯛ ꯌꯥꯕ ꯑꯇꯣꯞꯄ ꯇꯤꯝ ꯑꯣꯏꯔꯤꯕ ꯀꯅꯥꯗꯥ ꯑꯃꯗꯤ ꯀꯨꯝꯖꯥ 2012ꯀꯤ ꯑꯖꯔꯕꯩꯖꯥꯟꯗ ꯄꯥꯡꯊꯣꯛꯈꯤꯕ ꯏꯗꯤꯁꯟꯗ ꯇꯥꯏꯇꯜ ꯂꯧꯈꯤꯕ ꯐ꯭ꯔꯥꯟꯁꯀ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯤ꯫ ꯇꯣꯔꯅꯥꯃꯦꯟꯠ ꯑꯁꯤꯒꯤ ꯌꯨꯝꯕꯨ ꯑꯣꯏꯅ ꯀ꯭ꯋꯥꯂꯤꯐꯥꯏ ꯑꯣꯏꯈꯤꯕ ꯀꯨꯝꯖꯥ 2008ꯇꯒꯤ ꯍꯧꯔꯛꯈꯤꯕ ꯃꯥꯂꯦꯝꯒꯤ ꯑꯟꯗꯔ 17 ꯒꯔꯜꯁꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯏꯚꯦꯟꯠ ꯑꯁꯤꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯒꯗꯧꯔꯤꯕ ꯏꯟꯗꯤꯌꯥꯅ ꯒ꯭ꯔꯨꯞ ꯁ꯭ꯇꯦꯖꯇ ꯃꯃꯥꯡꯒꯤ ꯃꯦꯗꯥꯂꯤꯁꯠ ꯑꯃꯠꯇꯒ ꯂꯝꯕꯥ ꯇꯧꯅꯔꯔꯣꯏ꯫ ꯏꯟꯗꯤꯌꯥꯅ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯒ꯭ꯔꯨꯞꯇ ꯃꯀꯣꯛ ꯊꯣꯡꯕ ꯑꯅꯤꯒꯤ ꯃꯅꯨꯡ ꯆꯟꯗꯨꯅ ꯀ꯭ꯋꯥꯇꯔ ꯐꯥꯏꯅꯦꯜꯒꯤ ꯀ꯭ꯋꯥꯂꯤꯐꯥꯏ ꯑꯣꯏꯅꯕ ꯃꯤꯠꯌꯦꯡ ꯊꯝꯂꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯄꯥꯡꯊꯣꯛꯈꯤꯕ ꯏꯚꯦꯟꯠ ꯑꯁꯤꯒꯤ ꯏꯗꯤꯁꯟ 6ꯃꯛꯇ ꯌꯨꯝꯕꯨ ꯂꯩꯕꯥꯛ ꯑꯃꯠꯇꯅ ꯁꯦꯃꯤ ꯐꯥꯏꯅꯦꯜ ꯆꯪꯕ ꯉꯝꯈꯤꯗ꯭ꯔꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯒ꯭ꯔꯨꯞ ꯁ꯭ꯇꯦꯖꯀꯤ ꯄꯜ ꯂꯥꯟꯊꯣꯛꯄ ꯉꯝꯈꯤꯗꯦ꯫ ꯌꯨꯝꯕꯨ ꯏꯟꯗꯤꯌꯥꯅ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁ ꯑꯣꯐ ꯑꯃꯦꯔꯤꯀꯥꯒ ꯑꯣꯛꯇꯣꯕꯔ 11ꯗ ꯚꯨꯕꯅꯦꯁ꯭ꯋꯔꯒꯤ ꯀꯥꯂꯤꯡꯒ ꯁ꯭ꯇꯦꯗꯤꯌꯝꯗ ꯂꯝꯕꯥ ꯇꯧꯅꯗꯨꯅ ꯃꯈꯣꯏꯒꯤ ꯐꯤꯐꯥ ꯑꯟꯗꯔ 17 ꯋꯨꯃꯦꯟꯁ ꯋꯥꯔꯜꯗ ꯀꯞꯀꯤ ꯈꯣꯡꯖꯪ ꯍꯧꯗꯣꯛꯂꯕ ꯃꯇꯨꯡ ꯑꯣꯛꯇꯣꯕꯔ 14ꯗ ꯃꯣꯔꯣꯀꯣꯒ ꯑꯃꯨꯛ ꯁꯥꯟꯅꯒꯅꯤ꯫ ꯑꯗꯨꯒ ꯑꯣꯛꯇꯣꯕꯔ 18ꯗ ꯃꯈꯣꯏꯒꯤ ꯑꯔꯣꯏꯕ ꯒ꯭ꯔꯨꯞ ꯃꯦꯆ ꯑꯣꯏꯅ ꯆꯞ ꯃꯥꯟꯅꯕ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯕ꯭ꯔꯥꯖꯤꯜꯒ ꯃꯥꯌꯣꯛꯅꯒꯅꯤ꯫ ꯒꯋꯥꯒꯤ ꯄꯟꯗꯤꯠ ꯖꯋꯥꯍꯔꯂꯥꯜ ꯅꯦꯍꯔꯨ ꯁ꯭ꯇꯦꯗꯤꯌꯝ ꯑꯃꯗꯤ ꯅꯚꯤ ꯃꯨꯝꯕꯥꯏꯒꯤ DY ꯄꯥꯇꯤꯜ ꯁ꯭ꯇꯦꯗꯤꯌꯝꯗ ꯐꯤꯐꯥ ꯑꯟꯗꯔ 17 ꯋꯨꯃꯦꯟꯁ ꯋꯥꯔꯜꯗ ꯀꯞ 2022ꯒꯤ ꯌꯨꯝꯕꯨ ꯑꯣꯏꯒꯗꯕ ꯑꯇꯣꯞꯄ ꯃꯐꯝ ꯑꯅꯤ ꯑꯣꯏꯔꯤꯕꯅꯤ꯫ ꯇꯣꯔꯅꯥꯃꯦꯟꯠ ꯑꯁꯤꯒꯤ ꯀ꯭ꯋꯥꯇꯔ ꯐꯥꯏꯅꯦꯜ ꯃꯦꯆꯁꯤꯡ ꯑꯣꯛꯇꯣꯕꯔ 12ꯗꯒꯤ 22 ꯐꯥꯎꯕ
Navi Mumbai amadi Goa sanaraga semi final match singna October 13 Goa sanagani madugi matung ahum subu mafam kannabagi match amadi FIFA Under 17 Women's World Cup ki final na October 13 Navi Mumbai da sanagani kumja 2008 amadi 2016 da title ani laukiba events asida khwaidagi mai paklaba leiba oiriba North Korea di handak ki edition asida yaroidabaga loinana kumja 2010 da title laukiba South Korea su chahi ani kanaraga pangthokpa events asida saruk yadribani FIFA Under 17 Women's World Cup 2022 asi hanadi kumja 2022 da India na yumbu oiduna pangthoknaba tharang torong kharbasu COVID-19 pandemic na maram oiraga cancel tawkibani ngasi gidi matang asida video asi losinjare channel asida anobu changbirak poragadi subscribe tawsan biwan ningsingjari aina pathokpada soikibaran khiba yaursu ngakpiu haijari thank you